ꯑꯩꯁꯨ ꯒꯥꯔꯤꯉꯩꯁꯨ ꯑꯃꯨꯔꯛ ꯄꯤꯖꯒꯦꯅ ꯈꯜꯂꯤꯁꯦ ꯀꯨꯏꯔꯕꯅꯦꯕꯀꯣ ꯃꯉꯣꯟꯗꯁꯨ ꯑꯩꯅ ꯍꯥꯏꯈꯤꯕꯅꯦ ꯆꯠꯄ ꯍꯥꯟꯅ ꯐꯥꯎꯁꯦ ꯑꯁ ꯉꯁꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯅ ꯂꯧꯕ ꯑꯩꯁꯨ ꯆꯠꯄꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯗꯨꯗꯤ ꯅꯪꯅ ꯆꯥꯅꯤꯡꯕ ꯑꯃ ꯂꯩꯒꯅꯤꯅ ꯑꯩꯅ ꯑꯠꯆꯥ ꯑꯠꯆꯥ ꯌꯦꯡꯅꯕ ꯇꯥꯔꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯍꯣꯏ ꯃꯌꯥꯝ ꯑꯗꯣ ꯅꯪꯅ ꯆꯥꯅꯤꯡꯕꯗꯣ ꯀꯩꯅꯣ ꯍꯥꯏꯔꯝꯃꯣꯁꯦ ꯁꯤꯗꯁꯦ ꯁꯤꯗꯀꯣ ꯎꯝ ꯑꯩꯅ ꯆꯥꯅꯤꯡꯕꯁꯤꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯑꯥ ꯃꯌꯥꯝ ꯉꯥꯅꯨ ꯆꯥꯅꯤꯡꯉꯤ ꯂꯩꯅꯤ ꯑꯩꯅ ꯉꯥꯅꯨ ꯂꯩꯅꯤ ꯐꯖꯅꯤꯡꯉꯥꯏ ꯇꯨ ꯁꯤ ꯃꯌꯥꯝ ꯍꯥꯏꯔꯦꯀꯣ ꯂꯩꯅꯤ ꯅꯪꯒꯤ ꯉꯥꯅꯨ ꯂꯩꯅꯤ ꯚꯤꯗꯤꯑꯣ ꯐꯖꯅꯤꯡꯉꯥꯏ ꯍꯥꯏꯔꯦꯀꯣ ꯁꯤ ꯑꯩ ꯍꯥꯏꯗ꯭ꯔꯥ ꯃꯆꯤꯟ ꯊꯤꯕꯅꯤꯅ ꯇꯥꯁꯤꯔ ꯅꯪ ꯑꯩ ꯂꯧꯔꯛꯄ ꯁꯤ ꯇꯥꯔꯒꯗꯤ ꯅꯪ ꯊꯥꯒꯠꯀꯅꯤ ꯅꯪ ꯑꯍꯥꯟꯕꯃꯛꯇꯗ ꯏꯕꯥꯅꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯏꯆꯤꯟ ꯏꯅꯥꯎ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯕꯥꯅꯤꯅ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯌꯥꯝꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯍꯥꯏꯔꯛꯑꯕ ꯄꯤꯖꯥ ꯆꯥꯔꯛꯑꯣ ꯍꯥꯏꯕ ꯑꯗꯒꯤꯁꯨ ꯒꯥꯔꯤꯝꯅꯁꯨ ꯄꯤꯖꯥ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕꯀꯣ ꯑꯩꯅ ꯉꯁꯤꯗꯤ ꯄꯨꯔꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯎꯕ ꯍꯥꯎꯇꯕꯗꯤ ꯑꯩ ꯀꯩꯝ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯑꯍꯥꯟꯕꯁꯨ ꯑꯣꯏꯗꯣꯏꯅꯦ ꯆꯥꯕꯁꯦ ꯑꯗꯨꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯁꯨ ꯑꯣꯏꯗꯣꯏꯅꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯁꯤꯁꯦ ꯑꯩꯅ ꯉꯁꯥꯏ ꯂꯩꯕ ꯆꯠꯄ ꯀꯥꯟꯗ ꯍꯥꯏꯔꯛꯄ ꯑꯗꯣ ꯈꯔ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯕꯤꯒꯦꯕꯀꯣ ꯃꯃꯤꯡꯁꯤꯡꯗꯣ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯉꯝꯒꯅꯤ ꯑꯩꯗꯤ ꯀꯩꯝꯇ ꯈꯪꯗꯦ ꯑꯗꯨ ꯁꯤꯁꯦ ꯀꯩ ꯍꯥꯏꯕ ꯒ꯭ꯔꯤꯝ ꯃꯣꯏ ꯍꯥꯏꯕꯗꯣ ꯍꯥ ꯁꯤꯁꯦ ꯃꯃꯤꯡꯗꯣ ꯀꯩ ꯍꯥꯏꯕ ꯄꯤꯖꯥ ꯅꯠꯇꯦ ꯄꯤꯖꯥꯅꯤ ꯍꯥꯏꯔꯒ ꯀꯩꯅꯣꯝꯃ ꯍꯥꯏꯕꯗꯣ ꯀꯩ ꯄꯤꯖꯥꯅꯤ ꯍꯥꯏꯔ ꯀꯩꯅꯣꯝꯃ ꯌꯦꯟꯒꯤꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯍꯥꯏꯕꯗꯣ ꯆꯤꯛꯀꯟꯒꯤꯅꯤ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯀꯣ ꯌꯦꯟꯒꯤ ꯆꯤꯁꯁꯨ ꯌꯥꯎꯔꯦ ꯍꯥ ꯆꯤꯁ ꯑꯣ ꯆꯤꯁ ꯍꯥꯏꯕ ꯖꯥꯠꯗꯨꯁꯨ ꯌꯥꯎꯔꯦ ꯍꯥꯏ ꯑꯗꯨꯒ ꯌꯦꯟꯒꯤꯅꯤ ꯍꯥꯏ ꯑꯩꯗꯤ ꯀꯩꯝ ꯈꯪꯗꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯗꯨꯒ ꯁꯤꯁꯦ ꯁꯤ ꯕꯔꯒꯔ ꯑꯅꯤꯁꯦ ꯕꯒꯔꯅꯦꯕꯀꯣ ꯑꯁꯤꯅ ꯑꯗꯨꯁꯨ ꯀꯔꯤ ꯆꯤꯁꯀꯤꯅꯦ ꯍꯥꯏꯕꯅꯦ ꯍꯥ ꯑꯗꯨꯁꯨ ꯆꯤꯁ ꯍꯣꯏ ꯌꯥꯎꯕꯅꯦꯕ ꯁꯤꯁꯨ ꯆꯤꯁꯀꯤꯅꯦ ꯑꯁꯤꯅ ꯃꯣꯏꯅ ꯄꯣꯠꯍꯥꯞ ꯑꯣꯏꯅ ꯍꯥꯞꯄꯛꯄꯒ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯁꯤ ꯑꯆꯧꯕꯁꯦ ꯂꯩꯕ ꯀꯥꯟꯗ ꯑꯁꯤꯁꯦ ꯍꯥꯞꯄꯛꯄꯀꯣ ꯑꯁꯤꯅ ꯃꯌꯥꯝ ꯁꯤꯁꯦ ꯀꯌꯥ ꯄꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯃꯣꯏꯅ ꯒꯤꯐ ꯇꯧꯕꯤꯔꯛꯄꯅꯤ ꯑꯗꯣ ꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯅ ꯂꯩꯕ ꯃꯇꯝꯗꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯛꯄ ꯄꯤꯌꯨ ꯍꯥꯏꯕꯗꯒꯤ ꯂꯩꯕꯅꯦꯕꯀꯣ ꯚꯤꯗꯤꯑꯣ ꯅꯝꯅꯕꯅꯤ ꯍꯥꯏꯕꯗꯒꯤ ꯑꯗꯣ ꯁꯤ ꯇꯥꯔꯦ ꯐꯔꯦ ꯑꯗꯨ ꯆꯥꯕ ꯍꯧꯔꯁꯤꯕꯀꯣ ꯑꯗꯣ ꯉꯁꯥꯏ ꯏꯕꯥꯅꯤ ꯆꯠꯄ ꯀꯥꯟꯗ ꯎꯝ ꯊꯦꯡꯅꯕꯗꯣ ꯑꯣ ꯍꯥꯏꯕꯤꯔꯤꯁꯦ ꯏꯆꯦ ꯑꯃ ꯊꯦꯡꯅꯕꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯉꯁꯥꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯂꯝꯕꯤꯗ ꯊꯦꯡꯅꯕꯅꯦ ꯎꯝ ꯏꯕꯥꯅꯤꯅ ꯒꯥꯔꯤ ꯊꯧꯔꯤꯉꯩ ꯃꯇꯝꯗꯀꯣ ꯅꯨꯡꯊꯤꯟ ꯏꯆꯦ ꯋꯥꯏꯔꯝ ꯑꯃ ꯊꯦꯡꯅꯩꯌꯦ ꯑꯆꯥꯄꯣꯠꯀ ꯃꯌꯥꯝ ꯂꯩꯕꯤꯔꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯏꯆꯦꯗꯨꯅ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯆꯦꯕꯨꯀꯣ ꯑꯗꯒꯤ ꯏꯌꯥꯝꯕ ꯑꯃꯁꯨ ꯊꯦꯡꯅꯩ ꯏꯌꯥꯝꯕ ꯑꯃꯁꯨ ꯏꯆꯦ ꯊꯦꯡꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯁꯤꯒꯤ ꯕꯒꯔꯁꯤ ꯂꯩꯔꯒ ꯍꯦꯛ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯃꯥ ꯒꯥꯔꯤꯗ ꯇꯣꯡꯉ ꯂꯩꯔꯝꯃꯦꯕꯀꯣ ꯀꯨꯝꯃꯛꯑꯒ ꯌꯥꯝꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅ ꯀꯩꯅꯣ ꯇꯧꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯌꯥꯝꯕꯕꯨꯁꯨ ꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯖꯈ꯭ꯔꯦ ꯑꯗꯣ ꯍꯧꯗ꯭ꯔꯤꯉꯩꯗꯀꯣ ꯏꯃꯥꯒꯤ ꯈꯔ ꯈꯥꯛꯄꯤꯁꯦꯕ ꯍꯣꯏ ꯁꯤꯗ ꯂꯧꯊꯣꯛꯑꯣ ꯏꯃꯥꯒꯤꯒ ꯏꯆꯥꯅꯨꯄꯤꯒ ꯀꯃꯥꯏꯅ ꯇꯧꯗꯅ ꯅꯪ ꯇꯧ ꯅꯪ ꯂꯧꯊꯣꯛꯑꯣ ꯑꯩ ꯈꯪꯗꯦ ꯅꯣꯏ ꯑꯩ ꯁꯤꯒꯨꯝꯕꯗꯤ ꯈꯪꯗꯦꯕ ꯑꯩꯁꯨ ꯃꯣꯏ ꯌꯦꯟ ꯃꯇꯨꯝ ꯃꯥꯜꯂꯦ ꯇꯣꯡꯉꯤꯁꯤꯀꯣ ꯃꯊꯛꯇ ꯂꯧꯊꯣꯛꯑꯣ ꯅꯠꯇꯦ ꯀꯔꯤꯅꯣꯅꯦ ꯏꯪꯕꯅꯤꯅ ꯂꯣꯏ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯇꯧꯁꯅꯨ ꯁꯦ ꯁꯨꯃꯥꯏꯅ ꯑꯩꯗꯤ ꯄꯨꯟꯁꯤ ꯑꯍꯥꯟꯕꯅꯤ ꯃꯣꯏꯅ ꯀꯛꯄ ꯃꯔꯝ ꯅꯪ ꯂꯩꯌꯦꯕ ꯂꯥꯏꯔꯤ ꯑꯩꯁꯨ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯦ ꯁꯤꯗ ꯏꯃꯥꯒꯤꯒ ꯏꯆꯥꯅꯨꯄꯤꯒꯤꯒ ꯂꯣꯏ ꯌꯥꯎꯔꯦ ꯂꯧꯊꯣꯛꯈ꯭ꯔꯦ ꯌꯥꯎꯗ꯭ꯔꯦ ꯏꯕꯥꯅꯤ ꯑꯗꯨꯗ ꯍꯥꯞꯄꯣ ꯁꯤꯗ ꯍꯥꯞꯄꯤꯔꯒꯦꯀꯣ ꯑꯗꯨꯒ ꯃꯣꯏꯒꯤ ꯀꯣꯕꯔꯗꯣ ꯍꯥ ꯁꯤ ꯃꯆꯥꯗꯤ ꯁꯤ ꯍꯥꯏꯕꯤꯒꯁꯨ ꯁꯤꯔꯣ ꯎꯝ ꯑꯗꯨꯝ ꯇꯪꯈꯥꯏ ꯁꯦꯗꯠꯂꯁꯦ ꯃꯕꯥꯅꯤꯒꯤ ꯁꯤꯗ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯈ꯭ꯔꯁꯦꯕ ꯀꯣ ꯑꯁ ꯁꯤꯅ ꯈꯔ ꯀꯜꯂꯤꯅꯦ ꯀꯟꯕ ꯃꯥꯜꯂꯦ ꯁꯤꯅ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯁꯤꯁꯨ ꯄꯤꯖꯥꯔꯣ ꯁꯤꯁꯨ ꯄꯤꯖꯥꯅꯤ ꯑꯗꯣ ꯑꯗꯨꯗꯤ ꯕꯒꯔꯗꯨꯗꯤ ꯕꯒꯔꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯁꯤꯁꯨ ꯂꯧꯊꯣꯛꯇꯣꯏꯅꯦ ꯃꯕꯥꯅꯤꯒꯤ ꯍꯣꯔꯦꯟ ꯃꯣꯏꯁꯨ ꯆꯥꯅꯤꯡꯒꯅꯤꯅꯦ ꯀꯩꯀꯩꯅꯣ ꯌꯥꯎꯗꯨꯒꯤ ꯃꯅꯨꯡꯗ ꯂꯣꯏ ꯇꯠꯈꯤꯕ ꯇꯥꯔꯦ ꯆꯥꯗ꯭ꯔꯤꯉꯩꯗ ꯁꯤꯁꯨ ꯂꯧꯊꯣꯛꯑꯁꯤꯔꯥ ꯌꯥꯅꯤ ꯑꯁꯤꯗ ꯃꯣꯏ ꯆꯥꯃꯤꯟꯅꯔꯁꯨ ꯏꯕꯥꯅꯤꯒꯤ ꯂꯩꯔꯔꯣꯏ ꯁꯤꯁꯦ ꯈꯨꯝꯖꯤꯜꯂꯣ ꯃꯕꯥꯅꯤꯒꯤ ꯑꯗꯨꯒ ꯁꯤ ꯁꯣꯁꯇꯦ ꯑꯗꯨ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯈꯪꯗꯦ ꯆꯥꯕ ꯍꯥꯟꯅ ꯍꯧꯔꯁꯤꯁꯦ ꯋꯥ ꯉꯥꯡꯔꯒ ꯂꯩꯒꯅꯨ ꯑꯩ ꯍꯥꯟꯅ ꯆꯥ ꯌꯦꯡꯒꯦ ꯍꯥꯎꯔ ꯌꯦꯡꯒꯦꯀꯣ ꯌꯦꯡꯉꯣ ꯅꯪ ꯍꯥꯟꯅ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯇꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯇꯨ ꯌꯦꯡꯉꯨ ꯇꯨ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯄꯤꯖꯥ ꯆꯥꯗꯧꯔꯦꯀꯣ ꯉꯁꯤꯗꯤ ꯒꯥꯔꯤꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯃꯟꯕꯒꯤꯀꯣ ꯑꯩꯅ ꯂꯩꯔꯕꯅꯤ ꯆꯥ ꯌꯦꯡꯒꯦ ꯌꯦꯡꯉꯣ ꯅꯪ ꯍꯥꯟꯅ ꯃꯍꯥꯎꯗꯣ ꯆꯥꯎ ꯅꯪ ꯍꯥꯟꯅ ꯃꯍꯥꯎꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ
ꯆꯥꯛ ꯂꯥꯝꯕꯩꯔꯥ ꯈꯪꯗꯦ ꯍꯥꯎꯋꯦ ꯁꯤꯁꯦꯀꯣ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯆꯪꯕ ꯀꯥꯟꯗ ꯗꯨꯀꯥꯟꯗꯣ ꯄꯤꯖꯥ ꯗꯣꯃꯤꯅꯣꯒꯤꯗꯣ ꯊꯣꯡ ꯑꯗꯨꯗ ꯑꯦ ꯄꯤꯖꯥ ꯂꯩꯇꯕ ꯄꯤꯖꯥ ꯂꯩꯇꯦ ꯍꯥꯏꯕꯀꯣ ꯕꯔꯒꯔ ꯈꯛꯇꯪ ꯑꯁꯤꯁꯦ ꯌꯧꯔꯛꯄ ꯄꯤꯖꯥ ꯍꯨꯠ ꯍꯥꯏꯕ꯭ꯔꯥ ꯎꯝ ꯑꯗꯨꯗ ꯂꯩꯔꯛꯄꯅꯦ ꯆꯥꯔꯣ ꯅꯪ ꯌꯦꯡꯉ ꯂꯩꯒꯅꯨ ꯅꯪꯒꯤ ꯂꯩꯕꯅꯦ ꯍꯥꯎꯕ꯭ꯔꯕ ꯍꯥꯎꯋꯦ ꯌꯦꯡꯒꯦ ꯁꯤ ꯃꯇꯨꯡꯗ ꯀꯩꯅꯣ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯁꯤꯁꯦ ꯈꯪꯗꯦ ꯌꯦꯟꯗꯤ ꯅꯠꯇꯦꯀꯣ ꯌꯦꯟ ꯃꯇꯨꯝꯁꯦ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯎꯗꯤ ꯃꯆꯨ ꯍꯥꯎꯋꯦꯕꯨ ꯃꯆꯨꯒꯨꯝꯕꯔ ꯈꯪꯗꯦ ꯍꯥꯎꯗꯤ ꯌꯥꯛꯒꯨꯝꯗꯨꯒ ꯍꯥꯎꯋꯦꯕꯨ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯆꯥꯔꯣ ꯏꯕꯦꯝꯃ ꯅꯪ ꯄꯤꯖꯥ ꯆꯥꯅꯤꯡꯉꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯍꯥꯞꯄꯛꯑꯦ ꯁꯤꯅ ꯀꯩꯅꯣ ꯌꯦꯡꯒꯦꯀꯣ ꯃꯔꯣꯏ ꯆꯥꯏꯉꯥꯏ ꯃꯁꯂꯥ ꯍꯥꯏꯕꯅꯤꯅꯦ ꯏꯕꯥꯅꯤꯒ ꯋꯥ ꯉꯥꯡꯕ ꯁꯣꯏꯔꯗꯤ ꯃꯣꯕꯥꯏꯜ ꯑꯃ ꯆꯠꯂꯅꯤꯀꯣ ꯆꯠꯅꯤꯡꯖꯔꯁꯅꯨ ꯑꯩꯁꯨ ꯍꯥꯞꯀꯦ ꯍꯥꯞꯄ ꯌꯦꯡꯉꯣ ꯀꯔꯝꯕꯅꯣ ꯃꯤꯠ ꯃꯁꯂꯥ ꯀꯩꯅꯣꯒꯤ ꯃꯤꯃꯤ ꯃꯁꯂꯥꯗ ꯍꯥꯏꯕ ꯃꯤꯃꯤ ꯃꯁꯂꯥꯗ ꯍꯥꯞꯄꯗꯣ ꯃꯥꯜꯂꯦ ꯍꯥꯏꯕꯅꯦ ꯃꯤ ꯃꯁꯂꯥ ꯑꯣ ꯏꯕꯥꯅꯤ ꯁꯤ ꯆꯥꯕ ꯌꯥꯔꯣ ꯍꯥ ꯑꯁꯤ ꯆꯥꯕ ꯌꯥꯏꯀꯣ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯃꯈꯥꯗ ꯑꯃ ꯌꯥꯎꯔꯤꯗꯣ ꯆꯦꯗꯣ ꯌꯥꯎꯗꯦꯍꯦ ꯅꯪꯁꯨ ꯌꯥꯎꯗꯕ ꯌꯥꯛꯃꯟꯈ꯭ꯔꯦꯗ ꯁꯤꯗꯤ ꯀꯣ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯑꯗꯨ ꯍꯥꯎꯗꯤ ꯍꯥꯎꯔꯒ ꯌꯥꯛꯄ ꯀꯩꯅꯣꯝ ꯇꯧꯋꯦ ꯉꯁꯥꯏ ꯁꯥꯔꯤꯉꯩꯗꯗꯤ ꯍꯥꯎꯗꯧ ꯃꯥꯜꯂꯦꯀꯣ ꯑꯁꯤꯅ ꯑꯃꯨꯛ ꯍꯦꯜꯂꯦ ꯌꯥꯛꯄ ꯍꯥꯞꯄ ꯀꯥꯟꯗꯀꯣ ꯈꯟꯕ꯭ꯔꯥ ꯀꯩꯅꯣ ꯁꯥꯔꯤꯉꯩ ꯄꯣꯡ ꯄꯣꯡ ꯁꯥꯔꯤꯉꯩ ꯆꯥꯗꯤ ꯍꯥꯎꯅꯤ ꯍꯩꯃꯤ ꯍꯥꯎꯋꯦ ꯑꯩꯒꯤ ꯍꯪꯉꯨꯕꯤꯔꯣ ꯍꯥ ꯍꯪꯒꯗꯕ ꯉꯁꯥꯏ ꯍꯥꯎ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯅꯀꯣ ꯒꯥꯔꯤꯝꯕꯨ ꯄꯤꯖꯥ ꯄꯤꯖꯒꯦ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯄꯤꯖꯕ ꯉꯝꯃꯦ ꯍꯥꯏꯕ ꯇꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯩꯅ ꯀꯨꯏꯔꯦꯀꯣ ꯒꯔꯤꯝꯀꯣ ꯍꯥꯏꯕꯗꯣ ꯀꯨꯏꯔꯦ ꯀꯥꯎꯕꯨ ꯀꯥꯎꯔꯝꯈ꯭ꯔꯅꯦꯕ ꯑꯗꯨ ꯑꯃꯨꯛ ꯑꯩꯅꯀꯣ ꯃꯥꯕꯨ ꯍꯥꯏꯗꯤ ꯄꯤꯖꯅꯤꯡꯉꯩꯅ ꯃꯍꯥꯎꯁꯨ ꯄꯨꯟꯁꯤꯒꯤ ꯆꯥꯗꯕꯅꯤꯅ ꯃꯍꯥꯎ ꯃꯤꯅ ꯑꯗꯨꯝ ꯆꯥꯔꯤꯕ ꯃꯌꯥꯝꯗꯣ ꯎꯕ ꯑꯗꯣ ꯃꯍꯥꯎꯗꯣ ꯀꯝꯗꯧꯔꯖꯥꯠꯅꯣ ꯈꯪꯗꯦꯗꯅꯀꯣ ꯃꯤ ꯆꯥꯕꯗ ꯌꯥꯝ ꯉꯁꯤꯗꯤ ꯍꯥꯎꯗꯧꯒ ꯃꯥꯜꯂꯦ ꯄꯣꯠꯄꯨꯗꯤ ꯑꯗꯨꯒꯗꯤ ꯄꯥꯝꯃꯦ ꯑꯗꯨ ꯁꯤ ꯑꯩꯅ ꯁꯤ ꯆꯥꯅꯤꯡꯕꯗꯤ ꯑꯗꯨꯝ ꯃꯍꯥꯎ ꯈꯪꯅꯤꯡꯕꯒꯤꯀꯣ ꯆꯥꯕ ꯐꯪꯗꯕꯒꯤ ꯅꯪ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤꯀꯣ ꯆꯥꯕꯀꯣ ꯍꯣꯏ ꯑꯣ ꯑꯩ ꯁꯤ ꯆꯥ ꯌꯦꯡꯒꯦ ꯑꯩ ꯁꯤꯗꯤ ꯇꯨ ꯅꯣꯞ ꯅꯣꯞ ꯂꯥꯎꯔꯒ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯩ ꯃꯨꯠꯂꯨꯗꯅꯀꯣ ꯐꯔꯛꯇꯤ ꯌꯥꯝ ꯇꯥꯏ ꯅꯪ ꯍꯥꯏꯕꯗꯨ ꯁꯨꯃꯥꯏꯅ ꯊꯥꯛꯀꯥꯟꯗ ꯅꯞ ꯅꯞ ꯂꯥꯎ ꯍꯥꯏꯔꯕ ꯁꯤ ꯇꯧꯗꯦ ꯁꯤꯁꯨ ꯍꯥꯞꯄꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯁꯤꯁꯨ ꯂꯣꯏꯗꯧ ꯃꯥꯜꯂꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯋꯦ ꯅꯣꯏ ꯌꯥꯝ ꯆꯥꯅꯤꯡꯕ ꯌꯥꯏꯅꯦ ꯄꯤꯖꯥ ꯉꯥꯅꯨ ꯊꯣꯡꯕ ꯍꯧꯖꯤꯛꯁꯦ ꯁꯟ ꯊꯣꯡꯕꯒꯨꯝꯕ ꯄꯨꯊꯣꯛꯑꯗꯤ ꯑꯩꯅ ꯆꯥꯗꯣꯏꯁꯦ ꯆꯥꯎ ꯅꯪꯅ ꯄꯥꯝꯖꯕꯅꯤ ꯍꯩ ꯃꯍꯤ ꯊꯛꯑ ꯌꯦꯡꯒꯦ ꯍꯩ ꯃꯍꯤꯗꯣ ꯂꯣꯏꯈꯤꯕꯅ ꯅꯍꯥꯟꯅꯤ ꯄꯤꯠ ꯄꯤꯠ ꯊꯛꯄꯗ ꯑꯩꯅ ꯍꯣꯏ ꯕꯔꯒꯔꯁꯨ ꯍꯥꯎꯋꯦ
ꯁꯤ ꯃꯍꯥꯎꯁꯦ ꯈꯪꯗꯦꯗ ꯍꯥꯏꯐꯝ ꯈꯪꯗꯦꯗ ꯁꯤ ꯄꯤꯛꯄ ꯀꯌꯥ ꯑꯆꯥꯎ ꯑꯅꯤꯃꯛ ꯁꯤ ꯃꯍꯥꯎꯁꯦ ꯀꯩꯗꯧꯋꯦ ꯍꯥꯏꯅꯣꯕ ꯈꯪꯗꯦꯗ ꯑꯗꯨꯁꯨ ꯁꯤꯁꯨ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯁꯨꯛ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯔꯤꯁꯦ ꯁꯨꯛ ꯌꯥꯝ ꯃꯃꯤꯡ ꯆꯠꯂꯦꯅ ꯁꯤꯒꯨꯝꯕꯗꯤꯀꯣ ꯌꯦꯡꯒꯦ ꯃꯈꯜ ꯃꯈꯜ ꯂꯩꯔꯤꯕꯀꯣ ꯁꯤꯅ ꯃꯌꯥꯝ ꯑꯗꯨꯗ ꯑꯩꯅ ꯈꯔ ꯑꯇꯥꯡꯕ ꯄꯤꯌꯨ ꯍꯥꯏꯕꯒꯤ ꯁꯤ ꯄꯤꯕꯅꯦꯕꯀꯣ ꯍꯣꯏ ꯁꯤꯗꯒꯤ ꯃꯌꯥꯝ ꯇꯥꯡꯕ ꯂꯩꯔꯝꯕ ꯌꯥꯏꯕꯀꯣ ꯆꯥꯡ ꯑꯃꯗ ꯑꯗꯨ ꯗꯨꯀꯥꯟꯗꯒꯤ ꯈꯔ ꯄꯤꯖꯥꯗꯒꯤ ꯈꯔ ꯇꯥꯡꯕ ꯄꯤꯌꯨ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯥꯔꯁꯅꯦ ꯍꯥꯏꯕ ꯃꯣꯏꯒꯤ ꯗꯨꯀꯥꯟꯗꯣ ꯁꯤꯁꯨ ꯍꯥꯎꯁꯨ ꯍꯥꯎꯋꯦ ꯑꯗꯣ ꯃꯍꯥꯎꯗꯤ ꯇꯣꯉꯥꯟ ꯈꯪꯗꯦꯗ ꯇꯣꯉꯥꯟꯂꯦ ꯈꯪꯗꯦ ꯑꯩꯅ ꯑꯁꯤꯒꯨꯝꯕ ꯌꯥꯝ ꯄꯥꯝꯗꯕꯩꯔ ꯈꯪꯗꯦꯀꯣ ꯁꯤ ꯈꯥꯃꯦꯟꯁꯤꯅ ꯍꯦꯟꯅ ꯍꯥꯎꯋꯦ ꯇꯧꯔꯒꯦ ꯚꯤꯗꯤꯑꯣ ꯅꯝꯁꯦ ꯍꯥꯏ ꯄꯤꯖꯥ ꯆꯥꯁꯦꯅ ꯑꯩꯅ ꯃꯁꯤꯗꯤ ꯄꯤꯗꯗꯤ ꯄꯤꯖꯔꯒꯦꯅ ꯉꯁꯤꯁꯨ ꯄꯤꯖꯕ ꯑꯩ ꯌꯥꯔꯦ ꯁꯤꯁꯦ ꯌꯦꯟꯒꯤꯅꯤ ꯍꯥꯏꯁꯤ ꯌꯦꯟꯂ ꯕꯣꯔꯥꯔ ꯈꯪꯗꯦ ꯌꯦꯟꯁꯥꯗꯤ ꯃꯥꯟꯗꯦꯗ ꯀꯔꯤꯝꯀꯣ ꯑꯩꯅ ꯄꯤꯖꯥ ꯆꯥꯅꯤꯡꯉꯦ ꯄꯤꯖꯥ ꯆꯥꯅꯤꯡꯉꯦ ꯅꯈꯣꯏꯁꯨ ꯊꯥꯡꯒꯠꯀꯅꯣ ꯐꯥꯟꯗ ꯑꯗꯩ ꯅꯨꯡꯉꯥꯏꯇꯕ ꯆꯥꯕ ꯀꯥꯟꯗ ꯄꯤꯖꯥ ꯆꯥꯅꯤꯡꯉꯦ ꯍꯥꯏꯃꯟꯕꯒꯤ ꯉꯁꯤꯗꯤ ꯂꯩꯕꯤꯔꯦ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝꯁꯨ ꯍꯔꯥꯎꯔꯦ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯑꯗꯨꯒ ꯁꯤ ꯂꯩꯔꯤ ꯄꯩꯁꯥꯁꯨ ꯃꯥꯅ ꯊꯕꯛ ꯋꯥꯅ ꯆꯠꯂꯒꯀꯣ ꯑꯗꯨ ꯄꯨꯔꯛꯄ ꯄꯩꯁꯥꯅ ꯐꯪꯉꯛꯄ ꯄꯩꯁꯥꯅ ꯂꯩꯕꯅꯦ ꯅꯁꯝꯗꯣ ꯆꯥꯕ ꯌꯥꯎꯒꯅꯤ ꯍꯧꯔꯦꯅꯦ ꯍꯣꯏ ꯆꯥꯔꯣ ꯍꯩ ꯃꯍꯤ ꯊꯛꯀꯦ ꯆꯥꯔꯣ ꯉꯁꯤꯗꯤ ꯃꯥꯅ ꯄꯥꯝꯕ ꯄꯤꯖꯥ ꯆꯥꯔꯦ ꯃꯊꯪꯗꯤ ꯑꯩꯅ ꯄꯥꯝꯕ ꯏꯟꯁꯥꯡꯃꯨꯛ ꯆꯥꯕ ꯇꯥꯔꯦꯅꯀꯣ ꯍꯣꯏ ꯑꯩ ꯆꯥꯅꯤꯡꯗꯦ ꯑꯁꯦꯡꯕ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯗꯤ ꯋꯥꯔꯝꯃꯅꯤ ꯃꯥꯁꯨ ꯍꯦꯛ ꯍꯜꯂꯛꯄꯒ ꯊꯕꯛ ꯆꯠꯂꯦ ꯑꯌꯨꯛ ꯉꯟꯇꯥ ꯉꯁꯤ ꯉꯟꯅ ꯆꯠꯂꯦꯀꯣ ꯅꯪ ꯃꯝꯃꯦꯕ ꯉꯁꯤꯗꯤ ꯉꯟꯇꯥ ꯆꯠꯂꯦꯕ ꯍꯦꯛ ꯍꯜꯂꯛꯄꯒ ꯄꯤꯖꯥ ꯑꯃꯨꯛ ꯂꯩꯕ ꯆꯠꯂꯤꯅꯦ ꯃꯩ ꯑꯃꯨꯛ ꯃꯨꯠꯇ꯭ꯔꯗꯤ ꯐꯅꯤꯉꯥꯏꯗꯣ ꯃꯩ ꯑꯃꯨꯛ ꯃꯨꯠꯄꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨ ꯉꯥꯏꯔꯤꯉꯩꯗ ꯇꯨꯝꯅꯤꯡꯉꯛ ꯚꯤꯗꯤꯑꯣꯗꯤꯀꯣ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯕꯅꯤꯅꯀꯣ ꯑꯗꯨꯅ ꯑꯩꯅ ꯃꯄꯨꯡ ꯐꯥꯍꯟꯒꯦꯅ ꯊꯝꯕ ꯑꯗꯨ ꯅꯪ ꯆꯥꯔꯣ ꯁꯤ ꯆꯥꯕ ꯉꯝꯗ꯭ꯔꯒ ꯑꯗꯨꯝ ꯊꯝꯈ꯭ꯔꯣ ꯑꯩꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯁꯤ ꯆꯥꯈ꯭ꯔꯣ ꯅꯪ ꯑꯝꯇ ꯆꯥꯗ꯭ꯔꯤ ꯀꯩꯅꯣ ꯆꯥꯎꯅꯦ ꯁꯤ ꯑꯗꯨꯝ ꯁꯤ ꯉꯥꯛꯇ ꯆꯥꯔꯦ ꯁꯤ ꯆꯥꯔꯣꯕ ꯀꯩꯒꯤ ꯈꯥꯛꯏꯅꯣ ꯅꯪꯕꯨ ꯀꯅꯥꯏ ꯈꯥꯛꯏꯅꯣ ꯆꯥꯛꯇꯦꯗ ꯑꯗꯨꯗꯤ ꯀꯩꯒꯤ ꯆꯥꯎ ꯏꯕꯥꯅꯤ ꯆꯥꯃꯤꯟꯅꯔꯁꯦ ꯑꯩ ꯌꯥꯔꯦ ꯑꯃ ꯆꯥꯈ꯭ꯔꯦ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦꯕ ꯑꯁꯦꯡꯕꯁꯤ ꯄꯤꯖꯥ ꯁꯤꯒꯨꯝꯕ ꯑꯩ ꯑꯅꯤ ꯑꯍꯨꯝ ꯆꯥꯔꯝꯃꯅꯤ ꯄꯨꯛ ꯊꯟꯒꯠꯂꯦ ꯆꯥꯎ ꯆꯥꯅꯤꯡꯉꯤꯁꯦ ꯑꯁꯤꯒꯨꯝꯕ ꯆꯥꯕꯗꯤ ꯅꯣꯏ ꯍꯥꯏꯕꯅꯤ ꯑꯁꯦꯡꯕ ꯆꯥꯎ ꯑꯩꯗꯤ ꯌꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯦꯡꯅ ꯑꯍꯥꯟꯕꯗꯗꯤ ꯑꯁ ꯃꯅꯝꯒ ꯋꯥꯀꯣ ꯉꯁꯥꯏꯗꯣ ꯂꯧꯕ ꯆꯠꯄ ꯀꯥꯟꯗ ꯑꯩꯗ ꯒꯥꯔꯤ ꯊꯧꯕ ꯀꯥꯟꯗ ꯃꯅꯝꯗꯣ ꯂꯥꯛꯑꯦ ꯑꯁ ꯆꯥꯅꯤꯡꯃꯟꯕꯒꯤꯀꯣ ꯄꯨꯛ ꯌꯨꯝ ꯊꯟꯕ ꯌꯧꯅꯤꯡꯃꯟꯗꯅ ꯒꯥꯔꯤ ꯊꯧꯔꯤꯉꯩꯁꯤꯗ ꯌꯦꯡꯒꯦ ꯑꯝꯇ ꯍꯥꯡꯗꯣꯛꯑꯒ ꯑꯃꯨꯛ ꯀꯩꯁꯨ ꯂꯩꯇꯕꯅꯦ ꯑꯗꯨꯝ ꯆꯥꯎ ꯎꯃꯣꯔꯣꯛꯀꯨꯝꯕ ꯈꯔ ꯂꯩꯕꯅꯦꯕ ꯆꯥꯎꯅꯦ ꯌꯥꯔꯦꯕ ꯑꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯎ ꯄꯨꯛꯇꯤ ꯊꯟꯒꯠꯂꯕꯅꯦ ꯆꯥꯎ ꯆꯥꯁꯤꯜꯂꯨ ꯕꯔꯒꯔꯁꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯉꯥꯛꯇ ꯑꯗꯨ ꯇꯥꯔꯦ ꯉꯁꯤꯗꯤ ꯃꯣꯏꯒꯤ ꯀꯩꯅꯣ ꯔꯦꯁꯇꯨꯔꯦꯟ ꯆꯪꯕꯗꯀꯣ ꯑꯥꯎ ꯑꯁꯤꯅ ꯑꯍꯥꯟꯕꯅꯤ ꯏꯕꯥꯅꯤ ꯆꯪꯃꯤꯟꯅꯕ ꯑꯗꯨ ꯆꯥꯗꯤ ꯁꯤ ꯂꯩꯕꯗ ꯆꯪꯕ ꯍꯥꯏꯕꯅꯤꯀꯣ ꯍꯥꯏꯗꯤ ꯉꯥꯏꯕ ꯐꯝꯃꯒ ꯉꯥꯏꯕ ꯀꯦꯝꯗꯤ ꯆꯥꯕ ꯅꯠꯇꯦꯗ ꯑꯁꯤ ꯂꯩꯕꯗ ꯉꯥꯏꯕꯅꯤ ꯍꯥꯎꯕ꯭ꯔꯣ ꯑꯩ ꯌꯥꯔꯦ ꯑꯁꯦꯡꯕꯒꯤ
ꯃꯊꯪꯗ ꯁꯤꯒꯨꯝꯕ ꯌꯣꯟꯐꯝꯒ ꯔꯦꯁꯇꯨꯔꯦꯟꯒ ꯆꯪꯕꯁꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤ ꯏꯕꯥꯅꯤꯃꯛꯀꯣ ꯉꯁꯥꯏ ꯆꯪꯉꯛꯇꯦ ꯍꯥꯏꯀꯣ ꯆꯪꯗꯦꯗ ꯉꯁꯥꯏ ꯑꯩꯁꯨ ꯆꯪꯗꯦ ꯀꯣꯏꯊꯤ ꯊꯤꯗꯅꯀꯣ ꯏꯆꯤꯟ ꯃꯌꯥꯝ ꯀꯣꯏꯊꯤ ꯊꯤꯕꯗꯒꯤ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯍꯦꯟꯗꯣꯛꯑ ꯂꯩꯔꯝꯗꯅ ꯑꯗꯣ ꯑꯃꯨꯛ ꯑꯩꯗꯤ ꯆꯤꯡꯅꯩ ꯃꯥ ꯆꯪꯂꯝꯒꯅꯤꯅ ꯑꯩ ꯆꯪꯗꯒꯦ ꯃꯁꯤ ꯉꯁꯥꯏꯗꯩꯅꯦ ꯁꯨꯃꯥꯏꯅ ꯍꯥꯏ ꯂꯩꯀꯣ ꯑꯩꯉꯣꯟꯗꯀꯣ ꯆꯪꯉꯝꯒꯅꯤꯅ ꯑꯩ ꯆꯪꯉꯝꯒꯅꯤ ꯁꯨꯡꯆꯪ ꯃꯥꯗꯤ ꯆꯪꯗꯦ ꯊꯥꯖꯗ꯭ꯔꯗꯤꯀꯣ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯗꯣꯛꯀꯦꯕꯀꯣ ꯏꯌꯥꯝꯕ ꯃꯤꯈꯨꯕ ꯃꯨꯛꯕꯥꯡꯗꯨꯗ ꯍꯪꯉꯨꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯪꯉꯣꯏ ꯃꯉꯣꯟꯗ ꯃꯥꯒ ꯇꯧꯔꯒ ꯄꯥꯎ ꯐꯥꯎꯅꯔꯒ ꯑꯩꯅ ꯂꯩꯕ ꯆꯠꯄꯅꯦꯕ ꯒꯨꯒꯜꯗ ꯑꯩ ꯑꯃꯨꯛ ꯊꯤꯔꯦ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯅꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯀꯣ ꯑꯗꯨꯃꯥꯏꯅ ꯊꯤꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯑꯃꯨꯛ ꯃꯥꯅꯁꯨ ꯑꯗꯨꯗ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯆꯠꯂꯒ ꯂꯩꯕ ꯌꯥꯕꯅꯤ ꯍꯥꯏꯕꯗꯨꯒꯤ ꯂꯩꯕ ꯆꯠꯄꯅꯦꯕ ꯀꯩꯁꯥꯝꯊꯣꯡꯒꯤ ꯀꯩꯅꯣꯗꯣ ꯀꯩꯁꯥꯝꯊꯣꯡꯗꯤ ꯌꯧꯗꯦ ꯀꯣ ꯀꯩꯁꯥꯝꯊꯣꯡꯒꯤ ꯌꯧꯗꯦꯕ ꯀꯩꯅꯣꯒꯤ ꯃꯣꯏꯔꯥꯡꯈꯣꯝꯗꯒꯤ ꯈꯔ ꯈꯤꯇꯪ ꯊꯧꯒꯠꯂꯒꯀꯣ ꯑꯗꯨꯗ ꯅꯛꯅꯔꯦ ꯗꯣꯃꯤꯅꯣ ꯍꯥꯏꯌꯦꯕ ꯃꯣꯏꯔꯥꯡꯈꯣꯝ ꯑꯗꯨꯗ ꯂꯩꯕ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯃꯥꯒꯤ ꯑꯗꯨꯗ ꯂꯩꯕ ꯅꯠꯇ꯭ꯔꯦ ꯃꯣꯏꯗ ꯁꯤ ꯕꯔꯒꯔ ꯁꯤ ꯂꯩꯕ ꯂꯩꯕ ꯄꯤꯖꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯃꯣꯏꯅ ꯁꯤꯁꯨ ꯂꯩꯇ꯭ꯔꯦꯅ ꯑꯗꯨꯒꯤ ꯀꯩꯅꯣꯗ ꯆꯠꯄꯅꯦꯕ ꯄꯤꯖꯥ ꯐꯟ ꯍꯥꯏꯕ ꯄꯤꯖꯥ ꯍꯨꯞ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒꯤ ꯃꯣꯏꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇꯀꯣ ꯑꯃ ꯂꯩꯌꯦ ꯗꯨꯀꯥꯟ ꯑꯗꯨꯗ ꯑꯃꯨꯛ ꯂꯩꯕꯅꯦꯕ ꯆꯥꯔꯨꯈ꯭ꯔꯦ ꯁꯤ ꯂꯣꯏꯅꯃꯛ ꯆꯥꯎ ꯑꯩ ꯁꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯇꯨꯝꯁꯦ ꯑꯩꯗꯤ ꯌꯦꯟꯁꯨ ꯃꯥꯟꯁꯦ ꯃꯍꯥꯎꯁꯦ ꯑꯩ ꯍꯥꯏꯐꯝ ꯒ꯭ꯌꯥꯟ ꯃꯥꯟ ꯇꯥꯗꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯀꯣ ꯄꯤꯖꯥ ꯑꯍꯥꯟꯕ ꯆꯥꯕꯁꯤ ꯃꯤꯁꯤꯡꯁꯦ ꯍꯥꯎꯋꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯍꯥꯎꯕ ꯂꯩꯔꯝꯕ ꯌꯥꯏꯀꯣ ꯑꯗꯨ ꯆꯥꯕ ꯐꯪꯉꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯁꯤꯅ ꯄꯥꯝꯗꯕꯩꯔꯁꯨ ꯈꯪꯗꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯋꯦꯕ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯍꯥꯎꯋꯤ ꯍꯥꯎꯇꯕꯗꯣ ꯍꯥꯎꯋꯤꯀ ꯍꯥꯏꯔꯣꯏꯕꯀꯣ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯍꯥꯏꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯥꯎꯕꯤꯒꯅꯨꯀꯣ ꯆꯥꯔꯣ ꯄꯦꯟꯅꯈ꯭ꯔꯦ ꯊꯥꯡꯒꯠꯂꯒ ꯆꯥꯎ ꯁꯨꯃꯥꯏꯅ ꯑꯩꯗꯤꯀꯣ ꯉꯁꯤꯁꯦ ꯌꯥꯝꯅ ꯍꯔꯥꯎꯋꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯔꯥꯎꯋꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯑꯩꯅꯀꯣ ꯁꯤ ꯄꯤꯖꯥ ꯆꯥꯕꯒꯤ ꯉꯥꯛꯇꯁꯨ ꯅꯠꯇꯕꯀꯣ ꯒꯥꯔꯤꯝꯁꯦ ꯉꯁꯤꯁꯤ ꯌꯥꯝ ꯍꯔꯥꯎꯕꯅꯦꯕꯀꯣ ꯑꯁꯦꯡꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯥꯏ ꯑꯩ ꯍꯦꯛ ꯊꯕꯛ ꯍꯜꯂꯛꯑꯒ ꯁꯤ ꯂꯧꯕ ꯆꯠꯁꯤ ꯍꯥꯏꯕꯀꯣ ꯑꯩꯅ ꯁꯤ ꯂꯧꯕ ꯆꯠꯁꯤ ꯍꯥꯏꯕ ꯃꯥꯁꯦ ꯍꯔꯥꯎꯕꯅꯦꯕꯀꯣ ꯑꯩꯁꯨ ꯑꯗꯨꯝ ꯍꯔꯥꯎꯋꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨꯝ ꯆꯥꯛꯀ ꯉꯟꯇꯥ ꯊꯣꯡꯉꯅꯤ ꯑꯩꯅ ꯊꯣꯡꯕ ꯂꯣꯏꯔꯕꯅꯤ ꯃꯥ ꯍꯦꯛ ꯍꯜꯂꯛꯄ ꯆꯠꯄ ꯌꯥꯔꯦ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯅꯨꯡꯁꯤꯗꯕꯩ ꯅꯠꯇꯕ ꯄꯨꯗꯅꯤꯡꯉꯥꯏ ꯇꯧꯕꯀꯣ ꯂꯝ ꯂꯥꯞꯄꯩꯕ ꯑꯗꯨꯅ ꯒꯥꯔꯤ ꯊꯧꯕ ꯎꯐꯨꯟꯒ ꯀꯣ ꯂꯝꯕꯤꯗꯣ ꯑꯩꯅ ꯄꯨꯗꯅꯤꯡꯉꯥꯏ ꯇꯧꯕꯅꯦꯕꯀꯣ ꯃꯃꯥꯅ ꯌꯥꯗꯕꯗꯒꯤ ꯄꯨꯋꯦ ꯑꯗꯣ ꯑꯃꯨꯛ ꯁꯣꯝꯗ ꯐꯔꯛ ꯇꯥꯔꯅꯤꯕ ꯍꯌꯦꯡ ꯑꯃꯨꯛ ꯍꯧꯒꯠꯂꯛꯄ ꯀꯥꯟꯗ ꯑꯃꯨꯛ ꯂꯣꯛ ꯇꯧꯗꯅꯀꯣ ꯑꯉꯥꯡꯗꯨꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯃꯄꯥꯟ ꯊꯣꯛꯄꯅꯤꯅꯀꯣ ꯑꯩꯅ ꯑꯗꯨꯒꯤ ꯀꯤꯕ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯕ ꯑꯃꯨꯛꯁꯨ ꯄꯨꯅꯤꯡꯕ ꯃꯥꯅ ꯍꯔꯥꯎꯔꯒ ꯂꯩꯕꯗꯣ ꯆꯠꯅꯤꯡꯉꯦ ꯍꯥꯏꯕꯒꯤꯀꯣ ꯑꯥꯗ ꯆꯠꯀꯗꯧꯔꯦꯅ ꯍꯔꯥꯎꯒ ꯂꯩꯕꯅꯦꯕ ꯄꯤꯖꯥ ꯂꯩꯕ ꯆꯠꯂꯅꯤꯅ ꯑꯁ ꯎꯝ ꯆꯥꯔꯅꯤꯅ ꯍꯔꯥꯎꯕꯁꯦ ꯉꯁꯤ ꯎꯝ ꯃꯥꯗꯤ ꯇꯤꯚꯤꯗ ꯈꯛ ꯎꯕꯁꯦꯀꯣ ꯃꯃꯥ ꯄꯤꯖꯥ ꯂꯩꯕꯤꯌꯣ ꯑꯩꯒꯤꯁꯨꯅ ꯑꯣ ꯇꯤꯚꯤ ꯌꯦꯡꯉꯗꯤ ꯄꯤꯖꯥ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯕꯗꯣ ꯄꯤꯖꯥꯒ ꯎꯕꯗ ꯎꯝ ꯕꯔꯒꯔ ꯄꯤꯖꯥꯒ ꯑꯁ ꯌꯥꯝꯅ ꯍꯥꯏꯕ ꯍꯩꯈ꯭ꯔꯖꯥꯠꯅꯤ ꯎꯝ ꯁꯤ ꯂꯣꯏꯔꯅꯤ ꯑꯩꯈꯣꯏꯅꯤꯗꯤ ꯉꯝꯗ꯭ꯔꯦ ꯁꯤ ꯂꯣꯏꯔꯅꯤ ꯍꯧꯖꯤꯛꯀꯤ ꯅ ꯃꯌꯥꯝ ꯆꯥꯛ ꯇꯞ ꯇꯥꯏ ꯆꯥ ꯇꯨꯝꯈ꯭ꯔꯅꯤ ꯑꯩꯗꯤ ꯅꯪ ꯑꯃꯨꯛ ꯆꯥꯒꯗ꯭ꯔꯥ ꯆꯥꯗꯣꯏꯅꯦ ꯑꯁ ꯑꯩꯗꯤ ꯉꯝꯃꯣꯏ ꯆꯥꯛ ꯆꯥꯗꯗꯤ ꯌꯥꯔꯔꯣꯏ ꯑꯁ ꯍꯪꯒꯠꯂꯦ ꯑꯁꯤꯅ ꯌꯥꯕ ꯅꯠꯇꯦ ꯑꯁꯤꯒꯨꯝꯕꯅ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦꯕ ꯆꯥꯛ ꯐꯖꯅ ꯆꯥꯔꯅꯤ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯨꯝꯃꯅꯤ ꯑꯗꯨꯒ ꯃꯊꯪꯗ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯐꯖꯕ ꯅꯝꯃꯒ ꯄꯨꯔꯛꯀꯦ ꯃꯊꯪꯗꯅ ꯃꯥꯅ ꯆꯥꯅꯤꯡꯕ ꯑꯃꯨꯛ ꯄꯤꯖꯔꯅꯤ ꯏꯁ ꯅꯪꯅ ꯂꯩꯕꯤꯔꯗꯣꯏꯕ ꯍꯣꯏ ꯏꯁ ꯅꯪꯗꯤ ꯀꯥꯏꯗꯩ ꯄꯩꯁꯥ ꯂꯧꯅꯤꯡꯉꯥꯏ ꯍꯥ ꯂꯩ ꯀꯩꯅꯣ ꯏꯁ ꯅꯪꯅ ꯆꯥꯅꯤꯡꯕ ꯀꯩꯒꯤ ꯂꯩꯕ ꯉꯝꯃꯣꯏꯗꯣꯏꯕ ꯏꯁ ꯑꯁꯦꯡꯕꯔꯅꯦ ꯑꯩꯅ ꯍꯣꯏ ꯃꯥꯅꯦ ꯑꯩꯅ ꯆꯥꯅꯤꯡꯕꯗꯤ ꯅꯪꯅ ꯂꯩꯕ ꯉꯝꯃꯒ ꯎꯝ ꯅꯪꯅ ꯆꯥꯅꯤꯡꯕꯗꯤ ꯑꯩ ꯀꯩꯒꯤ ꯉꯝꯃꯣꯏꯗꯣꯏꯕ ꯂꯩꯒꯅꯤ ꯅꯪꯅ ꯆꯥꯅꯤꯡꯕ ꯇꯥꯕꯗ ꯋꯥꯔꯦꯗ ꯑꯑꯣꯏꯕ ꯇꯥꯕꯗ ꯑꯁꯦꯡꯕ ꯋꯥꯔꯦ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣ ꯑꯣꯏꯕꯒꯤꯀꯣ ꯅꯠꯇꯦ ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯅꯔꯦ ꯃꯥ ꯚꯤꯗꯤꯑꯣ ꯑꯣꯏꯕ ꯅꯠꯇꯦ ꯑꯁꯦꯡꯕꯅꯦ ꯏꯁ ꯌꯥꯔꯦ ꯏꯕꯦꯝꯃ ꯑꯩꯅ ꯍꯧꯖꯤꯛꯃꯨꯛ ꯍꯥꯏꯔꯦ ꯅꯪ ꯑꯁꯦꯡꯕ ꯍꯥꯏꯔꯒ ꯅꯪ ꯀꯥꯏꯗꯩ ꯄꯩꯁꯥ ꯂꯧꯗꯣꯏꯅꯣ ꯍꯥꯟꯅ ꯍꯥꯏꯔꯣꯅꯦ ꯎꯝ ꯀꯥꯏꯗꯩ ꯄꯩꯁꯥ ꯂꯧꯗꯣꯏꯅꯣ ꯍꯥꯟꯅ ꯍꯥꯏꯔꯣꯕ ꯑꯩꯒꯤ ꯄꯩꯁꯥꯗꯤ ꯂꯧꯕ ꯌꯥꯔꯣꯏ ꯍꯣꯏ ꯂꯧꯔꯣꯏꯅꯦ ꯑꯩꯁꯨ ꯉꯝꯅꯕ ꯂꯩꯕꯤꯅꯤ ꯅꯪꯒꯤ ꯎꯝ ꯉꯝꯅꯕ ꯂꯩꯕꯤꯅꯦꯕ ꯅꯪꯅ ꯆꯠꯅꯤꯡꯕꯗ
ꯅꯪ ꯀꯔꯤ ꯊꯕꯛ ꯇꯧꯔꯒ ꯂꯩꯔꯤꯉꯩꯗ ꯍꯥꯏꯔꯣ ꯀꯔꯤ ꯊꯕꯛ ꯇꯧꯔꯒ ꯂꯩꯅꯤꯉꯥꯏ ꯀꯔꯤ ꯊꯕꯛ ꯇꯧꯔꯒ ꯂꯩꯅꯤꯉꯥꯏ ꯑꯩꯈꯣꯏꯅ ꯅꯣꯡꯗꯤ ꯀꯃꯥꯏꯅ ꯍꯥꯏꯕꯗꯤ ꯍꯥꯏꯌꯣꯅꯦ ꯊꯕꯛꯄꯨ ꯋꯥꯠꯇꯦꯗ ꯑꯩꯗꯤ ꯀꯩ ꯊꯕꯛꯅꯣ ꯍꯥꯏꯌꯣꯅꯦ ꯅꯪ ꯈꯪꯉꯦ ꯊꯔꯣꯏ ꯈꯨꯟꯕꯗꯨꯅ ꯅꯪ ꯊꯔꯣꯏ ꯈꯨꯟꯕ ꯆꯠꯀꯦ ꯈꯜꯂꯤꯔꯕ ꯍꯣꯏ ꯊꯔꯣꯏ ꯈꯨꯟꯕ ꯆꯠꯂꯒ ꯂꯨꯄꯥ ꯌꯥꯡꯈꯩ ꯑꯩꯅ ꯆꯥꯅꯤꯡꯕ ꯏꯟꯁꯥꯡ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯔꯤ ꯅꯪ ꯂꯩꯕ ꯀꯣꯟꯅꯒꯗ꯭ꯔꯥ ꯍꯧꯖꯤꯛ ꯊꯔꯣꯏ ꯈꯨꯟꯕ ꯑꯃꯁꯨ ꯂꯩꯇꯦ ꯂꯩꯗ ꯀꯥꯏꯗ ꯂꯧꯕꯨꯛꯇ ꯂꯧꯕꯨꯛ ꯅꯪ ꯍꯧꯖꯤꯛ ꯉꯔꯥꯡ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯉꯔꯥꯡ ꯂꯩꯇꯦ ꯍꯥꯏꯗꯨꯗꯤꯅ ꯈꯨꯟꯕ ꯆꯠꯂꯀꯥꯟꯗ ꯑꯗꯣ ꯂꯧꯗꯣ ꯎꯝ ꯈꯔ ꯈꯣꯏꯔꯝꯕꯗꯣ ꯈꯔ ꯂꯩꯔꯕ ꯑꯗꯣ ꯎꯝ ꯈꯣꯏꯗꯕꯁꯨ ꯃꯐꯝꯁꯨ ꯂꯩꯕꯀꯣ ꯑꯩꯅ ꯎꯝ ꯉꯔꯥꯡ ꯈꯨꯜꯂꯤꯗꯣ ꯎꯝ ꯈꯣꯏꯗꯕ ꯃꯐꯝꯅꯦꯕ ꯀꯧꯇꯥ 2ꯗꯤ ꯐꯥꯠꯇ꯭ꯔꯦ ꯎꯝ ꯉꯔꯥꯡꯗꯣ ꯑꯗꯨꯁꯨ ꯉꯥꯛꯇꯪꯅꯦꯀꯣ ꯎꯝ ꯉꯥꯛꯇꯪ ꯈꯨꯜꯂꯨꯕ ꯐꯥꯎ ꯀꯧꯇꯥ 1 ꯍꯦꯜꯂꯦꯕ ꯎꯝ ꯑꯗꯨ ꯈꯨꯜꯂꯒ ꯌꯣꯜꯂꯒ ꯅꯪ ꯆꯥꯅꯤꯡꯕ ꯍꯧꯖꯤꯛ ꯂꯩꯗꯣꯏꯅꯦ ꯍꯧꯖꯤꯛꯁꯦ ꯊꯔꯣꯏꯁꯦ ꯄꯨꯔꯥ ꯐꯖꯅ ꯆꯨꯞꯊꯔꯅꯦꯕ ꯑꯩꯅ ꯆꯥꯛ ꯆꯥꯅꯕ ꯉꯥꯏꯔꯤꯅꯤ ꯁꯤ ꯚꯤꯗꯤꯑꯣ ꯂꯣꯏꯕ ꯑꯩꯁꯦ ꯑꯩꯅ ꯉꯔꯥꯡ ꯈꯨꯟꯕ ꯆꯠꯂꯨꯕꯗꯣ ꯑꯗꯨ ꯀꯧꯇꯥ ꯊꯣꯡꯅꯕ 1ꯗꯤ ꯌꯣꯟꯈ꯭ꯔꯦꯕ ꯑꯗꯨ ꯎꯝ ꯀꯧꯇꯥ ꯇꯪꯈꯥꯏꯗꯣ ꯎꯝ ꯑꯩꯈꯣꯏꯗꯤ ꯅꯪ ꯑꯗꯨ ꯑꯂꯨ ꯀꯧꯇꯥ ꯑꯃꯒꯤ ꯄꯩꯁꯥꯗꯨ ꯂꯩꯕꯒꯤꯔꯕ ꯅꯪꯅ ꯑꯩꯅ ꯆꯥꯅꯤꯡꯕ ꯍꯥꯏꯌꯣꯒ ꯍꯥꯏꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯈꯨꯜꯂꯨꯀꯥꯟꯗ ꯑꯃꯨꯛ ꯌꯣꯟꯕꯗꯨꯒ ꯂꯨꯄꯥ ꯀꯌꯥ ꯂꯩꯕ ꯍꯥꯏꯔꯣ ꯍꯥ ꯂꯨꯄꯥ ꯀꯌꯥ ꯂꯩꯒꯦ ꯍꯥꯏꯔꯣꯕ ꯍꯥꯏꯔꯣꯏꯒꯦ ꯑꯗꯨꯗꯤ ꯍꯥꯏꯔꯣ ꯏꯁ ꯍꯥꯏꯔꯣꯏꯒꯦ ꯅꯪ ꯑꯗꯨ ꯍꯥꯏꯗꯣꯛꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯎꯝ ꯅꯪ ꯑꯗꯨ ꯀꯩꯒꯤꯅꯣ ꯀꯩꯒꯤ ꯇꯨꯡꯁꯤꯜꯂꯤꯅꯣ ꯍꯥꯏꯌꯣ ꯍꯥ ꯀꯩ ꯂꯩꯅꯕ ꯇꯨꯡꯁꯤꯜꯂꯤꯅꯣꯕ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯗꯨꯗꯤ ꯅꯪꯅ ꯆꯥꯅꯤꯡꯕ ꯑꯃ ꯂꯩꯒꯅꯤꯅ ꯑꯩꯅ ꯑꯠꯆꯥ ꯑꯠꯆꯥ ꯌꯦꯡꯅꯕ ꯇꯥꯔꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯍꯣꯏ ꯃꯌꯥꯝ ꯅꯪꯅ ꯆꯥꯅꯤꯡꯕꯗꯣ ꯀꯩꯅꯣ ꯍꯥꯏꯔꯝꯃꯣꯁꯦ ꯁꯤꯗꯁꯦ ꯁꯤꯗꯀꯣ ꯎꯝ ꯑꯩꯅ ꯆꯥꯅꯤꯡꯕꯁꯤꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯑꯥ ꯃꯌꯥꯝ ꯉꯥꯅꯨ ꯆꯥꯅꯤꯡꯉꯤ ꯉꯥꯅꯨ ꯑꯃ ꯂꯩꯒꯗꯕꯅꯤ ꯌꯥꯔꯦꯀꯣ ꯑꯩ ꯍꯥꯟꯅ ꯍꯥꯏꯕꯅꯤꯀꯣ ꯑꯁꯤ ꯄꯤꯖꯥꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯈꯨꯗꯛꯇ ꯇꯧꯔꯒ ꯁꯦꯝꯃꯛꯄ ꯄ꯭ꯂꯥꯟꯅꯤꯀꯣ ꯀꯣ ꯃꯥꯅꯦ ꯈꯨꯗꯛꯇ ꯇꯧꯔꯒ ꯁꯦꯝꯈꯤꯕꯅꯤ ꯑꯩꯅ ꯈꯜꯂꯤꯁꯤꯅ ꯉꯥꯅꯨ ꯆꯥꯁꯤ ꯀꯥꯏꯅ ꯈꯜꯂꯒ ꯂꯩꯕꯅꯦꯕꯀꯣ ꯎꯝ ꯑꯗꯨꯗꯨꯒ ꯉꯥꯅꯨ ꯅꯠꯇ꯭ꯔꯁꯨ ꯑꯇꯣꯞꯄ ꯑꯃ ꯃꯤꯅ ꯆꯥꯟꯅꯗꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯃꯤꯅ ꯆꯥꯟꯅꯗꯕ ꯀꯩ ꯂꯩ ꯃꯤ ꯆꯥꯟꯅꯗꯕ ꯍꯥꯏꯕꯗꯤ ꯃꯤꯅ ꯈꯔ ꯌꯥꯝ ꯇꯣꯏꯅ ꯆꯥꯗꯕꯀꯣ ꯑꯗꯨꯒꯨꯝꯕ ꯆꯥꯁꯤꯅꯗꯤ ꯈꯟꯕ ꯑꯗꯨꯒ ꯂꯥꯁꯇ ꯑꯁ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯥꯏꯗꯤ ꯄꯤꯖꯥꯒꯤ ꯑꯩꯗꯣ ꯑꯩ ꯎꯝ ꯍꯥꯏꯒꯦꯕ ꯎꯝ ꯁꯥ ꯉꯥꯒꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄꯗꯤ ꯃꯌꯥꯝ ꯆꯥꯏꯅꯀꯣ ꯎꯝ ꯑꯗꯨ ꯆꯥꯕꯗꯣ ꯁꯤꯒꯨꯝꯕꯗꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤꯅ ꯍꯣꯏ ꯚꯤꯗꯤꯑꯣꯗꯁꯨ ꯑꯍꯥꯟꯕ ꯄꯨꯟꯁꯤꯒꯤꯁꯨ ꯑꯍꯥꯟꯕꯅꯦꯕꯀꯣ ꯃꯥꯅꯦ ꯑꯗꯨꯅꯀꯣ ꯃꯌꯥꯝ ꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯆꯥꯔꯁꯤ ꯍꯥꯏꯕꯒꯤ ꯑꯃꯨꯛ ꯌꯥꯕꯒꯤ ꯆꯥꯕꯅꯦꯕꯀꯣ ꯌꯥꯝ ꯊꯃꯣꯏ ꯇꯥꯅꯗꯤ ꯄꯥꯝꯗꯕ ꯑꯩꯁꯦ ꯃꯥꯗꯤ ꯍꯔꯥꯎꯕ ꯈꯪꯕ꯭ꯔꯥ ꯑꯩꯁꯨ ꯘꯔꯤꯉꯩꯁꯨ ꯑꯃꯨꯔꯛ ꯄꯤꯖꯒꯦꯅ ꯈꯜꯂꯤꯁꯦ ꯀꯨꯏꯔꯕꯅꯦꯕꯀꯣ ꯃꯉꯣꯟꯗꯁꯨ ꯑꯩꯅ ꯍꯥꯏꯈꯤꯕꯅꯦ ꯆꯠꯄ ꯍꯥꯟꯅ ꯐꯥꯎꯗꯤ ꯑꯁ ꯉꯁꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯅ ꯂꯧꯕ ꯑꯩꯁꯨ ꯆꯠꯄꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯕꯨ ꯑꯩꯁꯦ ꯇꯨꯝꯅꯤꯡꯃꯟꯕꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯀꯣ ꯇꯨꯝꯅꯤꯡꯃꯟꯕ ꯍꯥꯏꯕꯗꯤ ꯏꯁꯥꯗꯣ ꯄꯨꯔꯥ ꯎꯝ ꯃꯨꯜꯂꯦꯕꯀꯣ ꯂꯣꯊꯕꯒꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯕꯗ ꯉꯁꯥꯏꯗꯤ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯃꯔꯝꯗꯤ ꯃꯃꯥ ꯃꯆꯥ ꯃꯕꯥꯅꯤ ꯍꯔꯥꯎꯗꯅ ꯇꯧꯔꯒꯀꯣ ꯁꯨꯃꯥꯏꯅ ꯂꯩꯕꯗꯣ ꯎꯕ ꯀꯥꯟꯗ ꯍꯦꯟꯅ ꯍꯦꯟꯅ ꯑꯩ ꯍꯔꯥꯎꯋꯦ ꯑꯩꯅ ꯄꯤꯖꯥ ꯆꯥꯅꯤꯡꯕꯒꯤꯅꯁꯨ ꯅꯠꯇꯕꯀꯣ ꯃꯕꯥꯅꯤꯅ ꯍꯔꯥꯎꯖꯕꯗꯣ ꯎꯔꯒꯀꯣ ꯌꯥꯝꯅ ꯍꯔꯥꯎꯋꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪꯅꯤ ꯍꯔꯥꯎꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯗꯣ ꯀꯣ ꯍꯣꯏ ꯑꯗꯨꯒꯤ ꯋꯥꯅꯦꯕ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯉꯥꯏꯍꯥꯛꯇꯪ ꯅꯨꯡꯉꯥꯏꯕꯗꯨꯅꯦꯕ ꯄꯦꯟꯊꯣꯛꯑꯒꯀꯣ ꯃꯥꯅꯦ ꯑꯗꯨꯃꯥꯏꯅ ꯂꯩꯅꯤꯡꯉꯥꯏꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯁꯨꯝ ꯅꯨꯡꯉꯥꯏꯔꯒ ꯂꯩꯌꯣ ꯍꯥꯏꯕꯗꯤ ꯑꯃꯨꯛ ꯎꯝ ꯌꯥꯗꯦꯅꯀꯣ ꯎꯝ ꯑꯗꯨꯗꯨꯅ ꯉꯁꯥꯏ ꯄꯤꯖꯥ ꯂꯩꯕꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯍꯔꯥꯎꯈ꯭ꯔꯦ ꯑꯩꯁꯨ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯣ ꯍꯌꯦꯡ ꯉꯥꯅꯨ ꯂꯩꯔꯝꯗꯥꯏꯗ ꯅꯪ ꯆꯦꯟꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯈꯪꯉꯦꯀꯣ ꯆꯦꯜꯂꯣꯏ ꯆꯦꯜꯂꯣꯏ ꯅꯪ ꯚꯤꯗꯤꯑꯣꯗꯣ ꯅꯪ ꯅꯆꯤꯟ ꯌꯥꯝ ꯊꯤꯃꯜꯂꯦ ꯍꯥꯏꯖꯤꯟꯅꯩꯅꯦꯁꯦ ꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣꯗ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ ꯚꯤꯗꯤꯑꯣꯗ ꯍꯥꯏꯖꯤꯟꯅꯩꯅꯦꯁꯦ ꯍꯥꯏꯖꯤꯟꯕ ꯄꯩꯁꯥꯁꯨ ꯅꯠꯇꯦ ꯂꯩꯇꯕ ꯍꯥꯏꯒꯦ ꯅꯪꯅ ꯏꯁ ꯀꯥꯏꯗꯒꯤ ꯂꯧꯅꯤꯡꯉꯥꯏ ꯑꯥ ꯀꯥꯏꯗꯒꯤ ꯂꯧꯅꯤꯡꯉꯥꯏ ꯑꯁ ꯅꯪꯅꯕꯨ ꯆꯥꯅꯤꯡꯉꯤꯗꯤ ꯍꯥꯟꯅ ꯁꯣꯠꯂꯒꯁꯦ ꯀꯣꯟꯅ ꯑꯃꯨꯛ ꯄꯤꯕ ꯌꯥꯏ ꯏꯁ ꯑꯁꯦꯡꯕ ꯍꯣꯏ ꯑꯁꯦꯡꯕꯅꯦ ꯑꯥ ꯈꯔ ꯄꯤꯔꯒꯀꯣ ꯈꯔꯅ ꯀꯣꯟꯅ ꯄꯤꯔꯒꯦꯅ ꯍꯥꯏꯔꯒ ꯑꯩꯅ ꯑꯃꯨꯛ ꯅꯪꯉꯣꯟꯗꯗꯤ ꯂꯧꯔꯣꯏꯕ ꯄꯩꯁꯥꯗꯣ ꯉꯥꯅꯨꯒꯤꯗꯣ ꯅꯪ ꯁꯦꯡꯗꯤ ꯁꯦꯡꯉꯤꯀꯣ ꯁꯦꯡꯉꯦ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯦꯛ ꯄꯤꯖꯗ꯭ꯔꯕ ꯅꯪ ꯈꯪꯅꯤꯀꯣ ꯃꯌꯥꯝ ꯁꯈꯤ ꯁꯕꯣꯜ ꯂꯩꯕꯤꯌꯨꯀꯣ ꯑꯁꯦꯡꯕ ꯒꯥꯔꯤ ꯑꯃ ꯍꯥꯏꯈ꯭ꯔꯦꯀꯣ ꯃꯥ ꯍꯦꯛ ꯄꯤꯖꯕ ꯉꯝꯗ꯭ꯔꯕ ꯒꯥꯔꯤꯝꯁꯦ ꯑꯩꯅ ꯍꯥꯏꯔꯣꯏꯒꯦ ꯃꯥ ꯉꯝꯗ꯭ꯔꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ ꯇꯥꯒꯅꯦꯕꯀꯣ ꯃꯊꯪ ꯚꯤꯗꯤꯑꯣꯗꯤ
ꯅꯪ ꯃꯌꯥꯝ ꯈꯪꯍꯧꯀꯣ ꯃꯥꯅꯀꯣ ꯑꯩ ꯄ꯭ꯔꯣꯃꯤꯁꯇꯤ ꯇꯧꯍꯟꯕꯤꯅꯤꯡꯗꯦ ꯃꯥꯁꯤꯀꯣ ꯄ꯭ꯔꯣꯃꯤꯁ ꯇꯧꯍꯜꯂꯗꯤ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯩꯅ ꯅꯨꯡꯁꯤꯕꯀꯣ ꯉꯝꯗꯕ ꯑꯣꯏꯔꯗꯤ ꯑꯃꯨꯛ ꯃꯉꯣꯟꯗ ꯐꯠꯇꯕ ꯇꯥꯒꯅꯦꯕ ꯑꯗꯨꯅ ꯑꯩ ꯇꯧꯍꯜꯂꯔꯣꯏ ꯑꯩ ꯌꯦꯡꯉꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯃꯥꯅ ꯂꯩꯕ꯭ꯔꯥ ꯑꯩꯗꯤ ꯑꯁꯦꯡ ꯑꯁꯦꯡꯕ ꯑꯗꯨꯝ ꯍꯥꯏꯗꯣꯔꯛꯀꯅꯦꯕ ꯑꯗꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯀꯣ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯈꯨꯗꯤꯡꯃꯛ ꯑꯄꯪꯕ ꯅꯅꯥꯎꯅꯤ ꯅꯆꯜꯅꯤ ꯍꯥꯏꯔꯒ ꯈꯜꯂꯒ ꯉꯥꯛꯄꯤꯌꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯥꯏꯅ ꯌꯩꯊꯪ ꯅꯤꯖꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ ꯂꯩꯅꯤ ꯑꯩꯅ ꯉꯥꯅꯨ ꯂꯩꯅꯤ ꯐꯖꯅꯤꯡꯉꯥꯏ ꯇꯨ ꯆꯤꯞ ꯃꯌꯥꯝ ꯍꯥꯏꯔꯦꯀꯣ ꯂꯩꯅꯤ ꯅꯪꯒꯤ ꯉꯥꯅꯨ ꯂꯩꯅꯤ ꯚꯤꯗꯤꯑꯣ ꯐꯖꯅꯤꯡꯉꯥꯏ ꯍꯥꯏꯔꯦꯀꯣ ꯁꯤ ꯑꯩ ꯍꯥꯏꯗ꯭ꯔꯥ ꯃꯆꯤꯟ ꯊꯤꯕꯅꯦꯅ ꯅꯪ ꯑꯩ ꯁꯤ ꯂꯧꯔꯛꯄ ꯇꯥꯔꯒꯗꯤ ꯊꯥꯒꯠꯀꯅꯤ ꯅꯪ ꯈꯪꯉꯣ